ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯃꯦꯀꯞ ꯇꯧꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅꯗ ꯉꯥꯏꯖꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯅꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅꯗ ꯉꯥꯏꯖꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯅꯤ ꯈꯧꯔꯥꯡꯅꯗ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯣꯏꯔꯦ ꯉꯁꯤ ꯅꯣꯡꯃꯗꯣ ꯀꯦꯊꯥꯔꯗꯅ ꯃꯀꯤ ꯁꯦꯝꯗꯨꯅ ꯏꯄꯥꯝꯂꯝꯗꯝ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯀꯅꯤ 남자 잉어? 쯔쯔 잉어? 아이다네 됐다 그래 잉어 그래 잉어 그래 잉어 야 네, 아빠 여기 있네. 여기서 들어와. 바이바이. 바이바이 들어모.
ꯅꯤꯡꯁꯤꯡ ꯍꯌꯦꯡ ꯀꯧꯕ ꯃꯥꯅ ꯈꯨꯠꯂꯥꯏ